Online Manipurgi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau. Security force ng poppy pambi yanthat paleptri. Churchanpur district tongan mafamsingda poppy pambi tharamadagi yanthat tunamang tahanbagi thabak leptri. Ngarang su district asigi manungchanba T Hanghoimol khulgi mafamsingda charangna lam eka tare lomda tharamba poppy pambi sing executive magistrate yawba Manipur police Assam Rifles amasung forest department gi apunma team amana yanthat tunamang tahanki thawdo asiga mari lenana police na FIR ama lokhatuna chenaba mioi sing phanaba makhatana Chijinbagi thabak chathaba hokre loinana hojiksu district asigi tongan mafam sing da poppy thaba mafam sing yengsinbagi thabak chathari haina police tagi phangmu paw asina makhatari pawmi soan khiba yaning de amju EGM Imphal East District yang Popi Police Station gi manung chanma thamna pokpi danga se Kuki khulai pai bani chingnaba mioi singna nongmaina landarakpagi thodokta Impact TV gi video journalist lema popom Kabichandra Meitai soan khibagi thodokpo All Manipur Working Journalist Union amju amadi Editors Guild Manipur EGM na yaningdaba phongdokre amju amadi EGM na puna thadorpo cherol amana hai thodo adugi matangda ngasi nungthil Manipur Press Club ta amju amasung EGM ge pamamifam ama pangthoktuna Paumiga khut thabagi thodo adu yaningdaba phongdoki lanfamda khulai paiba masal khut thongnabada asi anamade asopan yawba haibasi hauna sani adubu paumida onsinba si laibak thibani Manipur gi irang asigi manungda paumi ke aso apandang khre atamdana paumini haina sakta chaba oina press thaba base liliba Kabichandra Meitai bu so anba si paumi singi luf ani asina taraina lode Amaromda lanfamda paulo bachaliba paumi sing yariba makai chiction biu haiba wafam asi amuka hanna ningsing laduna ithau pangthola basu safagadaba maungda checksina leibiu chairak asida soglaba Kabichandra gi ana layeng chathabada mateng pibiramba amadi wakhal thona hapiramba seso sing Maherulup sing amadi lanai mioi singbu amju amasung EGM na thagat phongdok pagaloina na athuba matamda El Kabichandra phagalaktuna mahusagu mathau amuk hanna pangthok pangamba oirsanu haina thongni jari Political game taunabagi mahud irang loisinaba ruling amadi opposition na punna hona famthoi Maheshwar ruling amadi opposition na political game taunaduna issue ama lakpa matamda issue amada divert taunaba hona duna leibagi mahud irang si loisinaba punna hona mina famthoi haina RPI thawalegi National Secretary Thongnauja Maheshwar na phongdokre Imphal East Lamlai Kendra gi manung chanba thamna pokpida Kuki militant sing na kapsilak panongmaina panuna sokpadagi Ras Medicity da laikan nariba Impact TV gi cameraman laima popom Kabichandra gi hakchang ifibam yengsinbagi khongchanta paumisinga unabada mathaki wafam asi Thongnauja Maheshwar na phongdokhibani mangna makha tarduna Kuki militant sing na landarakna micham miyam kaya sokpada natana miyam da I pau fanganaba Honariba paumi yauna so open nanglakpa asi yamna nungaitaba fawi ekhoina pamliba Manipur kanba haibasi chinda lawba khaktana kanaroi Manipur kanaba honabada mapandagi changsilagliba illegal immigrant sing takthokadabani Kuki militant sing achanariba sulak thokadabani 1951 da best year oiduna NRC mapung fana chanagadabani lanjinariba sing masagi mayumda hanjil hallu amadi lamdam asigi lomi singi mapung faba hak phangalu haiba sida chap chana leptuna ekhoi khudingmana thengna minafam thoi haiki chap chaba agenda amada lemina bagi mahuta tongan ba agenda kaya puthokuna leire Manipur da maijaktuna irang leiringai marak asida mapalamgi karisuna taba issue amagi sulamda masida hekta khongjang siliba sina aikhoi gi leiribe agenda amada focus piba ngamdre Central Force kaya laklabasu irang asi laksin mangamdriba sina dilenga asi mathok tawba ngamdre haibani masigi chaira asida mioi kharana amu political game sanaduna phammuna ba honaduna leibasu yawnari Kuki militant sing asi matau karamna thengnagani khanbagi mahuta isagi pham phangauna ba khanduna leiriba asi yamna laibak thibani pumna magleptuna amata oina lepminnaduna irang asi karamna thengnagani haibasi focus tawfam thoi haina chu Maheshwar Thongnawjamna makhata na phongdokhi chahi amada assembly session ahumdagi tadana phamgadabani haiba law leijai law minister Basanta Kumar bu kanagumba kharana lana lamjing biramgani haina khali ojoy chahi amada Manipur Legislative Assembly gi session ahumdagi tadana phamgadabani haiba law leijai law asi lali hairabadi samdokadabani law minister Basanta Kumar bu kanagumba kharana lana lamjing birambani khali Haina veteran politician Okram Joyna phongdokre Imphal West ki kawada leiba veteran politician asigi yumda pangthokpa paugi mifam amada o joyna makhatan hai chahi amada session ahum phamba yai haina leiriba law asi lalabadi samda o law minister chief minister assembly gi mathakta leiba natte state asigi hujik oiriba irang asigi matangda opposition gi maikaidagi assembly mifam kaunaba lenga amadi mari leinaba singna taksinki hiram asigi matangda assembly session anirak phamba ahumlak phambagi matangda rule na yai yade haina public domain da lagliba wafam asi afawa khudamni
Indian Constitution ki matung ina Assembly ki oina Rules of Procedure Conduct of Business ki Section 17A ki matung ina Assembly mifam asi chahi amada session ahumdagi tadana famgadabani hairi rule asi amend toba laikhrabara natraga laitribara kanglon asi chathapam thoi state lenga ki oiba business laitrabadi assembly famdrabasu yai adubo state ki hojik oiriba wathok asi yenglaga assembly famfam thoi chahi amada session ani khak famgadabani haina law minister na phongdok liba asi kari karama authority dagi hairibano haiba o join hangladuna law minister asi political background leiba laik laisu yamna haiba loina na manipur ki chief minister da natana leiba asi ki prime minister oiba yaba misakni hairaduna hojik leiriba lenga asi ki pautak makhada mahapukana gumba kharana lana lamjing lamgani khalli haiki o join makha ta na hai parliamentary practice na inaba matamda constitution khakta natana parliament ki procedure tradition culture convention custom direction of speaker na inaba changi leibak miyam gi issue parliament amadi assembly da puthok tu nang khana bahai basi leba sigi oina layoi khraba constitution bu sembiramba ahal sing adugi manglani law minister gi wafam asima Indian constitution violate tawbani hairoi debagi maram leite lamdam asigi mamal yamna ba miyoi kaya gi punsi mangli sa ngangi thawai mang manate miyoi kaya thiba khangna leiri manipur mai hauna chakli masigi matang da assembly da puthok tu nang khana famthoi masi tawdana miyam gi mihut oiriba MLA sing macha masu thak tu leiri assembly asi state asi gi state asi gi oiba issue assembly na khana famthoi hai ki pawgi mifam aduda saruk yarduna nawria pakhang lakpa kendra gi hanagi MLA RK anana hai law minister gi wafam asidi manipura thokliba issue asi thaidong na hodabani state asida thokliba lan asi athubada loisinaba assembly mifam kauduna khana famthoi assembly mifam phamba ngamdaba haibasi miyam gi mihut oiriba MLA minister amadi chief minister mathau taude haibani miyam gi issue lum na laude maril pandi takpani assembly phamba ngamdrabadi miyam gi mihut amadi lenga anoba thamba matam oire hairaduna state lenga na mathau taudabadagi khulngak pasing thorakibani adubu manipur kannaba thorakiba khulngak pasing lenga na karigi hali phari state lenga na kuki terrorist sing manipur dagi maru phangna muthat kadabani terrorist sing asiga karigumba hiram amatada yasinaba tawroidabani makhoi gi mathakta military crackdown tawgadabani haina pawmi sing da phongdokhi